Numit Maripur mangani thong lon na kongjang sangsilor Manipur University ngasidagi thong hangduna mahusagum thabuk taw haukre. Laikhidra Bahanagi Prime Minister Atal Bihari Vajpayee senglaba ud ngasi Imphal purakre awang thak kai kunaba utladuna Chief Minister N Biren Imphal turel isel dilan kre. Politics pukarbar oin onthok pelucing makana lengak pai bagi state si kang khong sahinduna miyam kangaunan mani haida CPI National Executive Member Dr. M Naran Hairi. Amasung Indo-Naga peace process ta khurau thang ba yaba assembly natraga mana mifam da miyam mihud political luching ba political party luching ba amatana yaw yaro aina UNC amari naga ho na akan mo wafam thamlapli Ma'am kurumjari adom ne ngbir impact news ne hause pungja se phabu gi maroi ba pausing miyam da pijari Manipur University ki VC Professor AP Pandey Lauthu Wadana University asigi Mahairoi Ozam sung staff sing numit marifu mangani University thingduna khongjang sangsilam matung ngasidagi University asi hangdoktuna hanagum mathau tawba haukre tha sigi hoki batang tara tarukta MHRD gi mihud Manipur lenga kamade University community gi marakta tawno kiba memorandum of agreement ado thabakta on thorakpa amade Mahairoi singi career gi yenglaga ngarang Manipur University Student Union khongjang matam karagi oin handokibadagi University asi ngasi hangdoktuna mathau tawba haukibane University asigi Vice Chancellor in charge ki thau puriba Professor W Vishwanathna VC gi mathakta tawgadarba inquiry asi loiragade Professor AP Pandey University asida amuk halakadu mande hana fongdorakli Manipur University Students Union na matam karagi khongjang handoki bagaloina na Union asigi President M Dayamanna University asigi administrative block talaiba Mairoi sing amari lena office karagi so sing hangdoktuna mathau tawba hawanki Administration da thabak tawba staff sing su University da laktuna makoi gi tawpam thokpa thabak thoram sing tawba hawnaki matam kuina thong londuna lairoraba department sing thong hangnaki loinana oja mudi Mairoi sing su University asida laknaki University hangtoklabasu mau An numit oibana Mairoi sing lakpagi sang yamna name ki University hangtokpada Vice Chancellor in charge ki thau puriba Professor W Vishwanathna University asi hangdokpa si asobu khongthang amani haina nungaibu fongdoraki Manipur University Student Union ki President oiriba Dayamanna University asi hanglabasu VC Chamber yauna tawgadoriba inquiry asi gamari lenaba administrative block the labor office karade so hangkiro have wafam thamlaki And the sufferings of the BA, BSc students and MSc students in our campus, and in addition to that, a great loss in the research activities in the last 2.5 years. So, considering that, I think our agitators have decided to suspend the strike because the Honorable Minister Prakash Javadekar, he said that inquiry will be for 1 month, and after that, you see, he'll not come back. In that situation, I'm sure that he's not come back, and you advertise a new post of the full-fledged Vice Chancellor, and it may take only 3 months. The CSOs, the student organizations, clubs, the Myra Pivies, we all, with the support of them, the university community still stands against the Vice Chancellor. We are still standing for the removal of the Vice Chancellor, but we are really concerned about the career of the students. That's why we have, temporarily, call off the, shutdown. Every section which is related to the examination, which is related to the certificate, giving of certificates, etc., all sorts of process which needs to be open and not related to the inquiry, all will be open. Laikhidraba India ki Prime Minister Oiramba Bharat Ratna Atal Bihari Vajpayee ki senglaba asti gi ut ngasi Imphal puraktuna Chief Minister N Biren Imphal turel gi ichelda ut adu haithaduna laikhidrig thawaina mapu gi laikol da ing lairun naba thauni khrei Asti ki udatu BJP Manipur Pradesh ki President KS Bhavanandana Delhi da ki puraktuna ngasi ayuk Imphal International Airport BJP ki spokesperson TS Bishwajita Khushina ki
Udadu Kaisampat Junction Pisum Thong Fauduna Babu Pararom the Laklaga Nitaipa Chutek BJP office the Puraki Mafamaduda Chief Minister of the BJP Naluching Malanga Minister of the MLA Singh Yauna Party Yam Thomi Singna Vaspai Mafamda Ikai Kumna Ulabatunda Party President Na Udadu Amuk Chief Minister da Kushinaki Udadu Chief Minister na Imphal City Convention Center Tamna Puraktuna Mafamaduda Governor Dr. Nazma Haptullah Yauna Vaspai Mafamda Ikai Kumna Utlaba Matung Chief Minister na Luchingduna Sanjen Thong Tamna Laktuna Imphal Turelda Haunabi Matung in Lagi Thorum Pangtuna Senglaba Astigi Ut Ado Turelgi Ichel Tinhal Ki City Convention Center da Pangtoki Thorum the Chief Minister N. Biren Hai Luchingba Atal Bihari Vajpayee Prime Minister Oiram Singhi Marakta Matik Makul Leiba Aigimi ki Khaidaba ruling amsung opposition Laitaba Apava parliamentarian Amani Haina Singthaki Varat Ratna ki Mingthol Fangkrab Luchingba Sigi Astigi Ut Lamdama Sida Puraktuna Luchingba Sigi Mafamda Ikai Kumnab Ut Fangba Si Awabanwit Oirabasu Laibak Fabani Haina Fongdoki साहित्य की लंबा राजनीति की लंबा भारत के अनुभव नशी वही बा अनुभव भारत मतम दुदमान मंजर बपोट अदु की तमियान बना एक कोई नमागी मरम नंगांग बना मन चाहे ठेठारे को शुरू भारत को है ना माँ गुम्बातर जी गुम्बल लीडर ममान मुश्किल हम चाव न मांगे एक कोई नशी PMGSY अपने की लंबी के तौर में हाईवेज लंबी के तौर में बा इवन कंप्यूटर अपने की मोबाइल टेक्नोलॉजी की ड्रीम गजमान मतलब हाल में देखी मान मशी या नम बातों को मरीवारी क्या आलेगा तो मशी की अनुभव मशी भारत प्राइम मिनिस्टर विरम अटल जी की अनुभव या नम बपोरम ने है मशी अदुनबु मशी वो ये तो प्राइम मिनिस्टर नरेंद्र मोदी जी लीडर पूरे मंगना नान की आस्ती की श्रद्धांजलि अरोई बकरपन में तो ऑपोजिशन लीडर ओए न लाइफ Thauram Madhu Marilena status ki Governor Dr. Nazma Haptullah na hai matamamada Governor na MP oina leading idagi Atal Bihari Vajpayee Thengnaduna Nungsi Chana Loina Rakhi Vajpayee Mioibi ki Nungsi Leiba Angang Singbu Luna Chana Tauba Thamoi Sengba Achumba Chatpa Luchingba Mane Magna Laikhidrabasu Maki Mamingdi Mutnaidana Laihoragani Hana Fongdoki Loinana Luchingba Sina Pamjaraba Lambi Tung Induna Chatpana Maki Mangjarama Banglan Mangpauna Ngamgani Hana Su Fongdoki Throughout his life, he believed in his commitment. He remained utter, and in his passing away, he will become Amar forever in our work, in our commitment towards service to the nation, what he did throughout his life. If we really want to pay tribute to him, we should follow his path to serve the nation without any expectation and any date. More town the kilometer Taret Muk Chalagalaiba Motha Timino Kul the transformer Chaki but the Foba Mai Fangdan Lady Miocham Yankai Mukunda Kula Shida Kin transformer Rado Mamang Say September Thad Chaki but the Foba MSPD Shilna Sembi the Badi Mai Fang the Benhedi More town of the Manung Hanjan Ba Kul Singda Mai Fangan had on a Chay Sigauki but June Marida, Manipur ki Power Minister Thongam Bishwajitna 132/33 kV ki power service station of Moregi Sikkim Khul Desu Sangha Krabane Mothati Mino Khul ki Khulak Payaw Kunja Singna Minister Let Pau Haukip ka Unam Matamda Minister na MSPD Shell ki Executive Director Priyoda Miam ki Awavasi Yengbiduna Transformer Amatu Matamda PBO Hana English Singani Tarataret ki October Thad Chi Piduna Kangan ki Amasung Minister ki Chi Edu MSPD Shell Technopol ki Deputy Manager Fauba Yohon ki Transformer Sembi Wahabasu Moria the Laiba MSPD Shell ki staff Singna Transformer Asi Semnana Gitamak Sel PU Haiduna Kunza Singda Hirakibusu Lake Rehari Kulasi Chairman WS Monlud Namsung Kunza Kran Chief Minister N. Biren Unaduna Haijabadagi Chief Minister na order Totuna Transformer Ama Piner na MSPD Shell da Hai Krabasu Ngasipawa Sembidana Laki Benhari September Tang Tramanga Hauna Koise My Pangdabase transfer Chakpadagi Koise My Shupang Pangde
अदुदगी खोय गवर्नमेंट की लैंड लाइक की डिपार्टमेंट खोय दसु खोय न हाई जबजुदा खोय मखोय न सु येंगबिद्रे गवर्नमेंट दसु मिनिस्टर दसु खोय कंप्लेंट ताउ जखरे अदु मखोय न येंगबि बलक्त्री अदु हंदक से नखोय न गवर्नमेंट नखोय न मतेंग पाई पांगबीरगा नखोय येंगबियो हाइबसे खोय याम वाजरे खोय खुन मोठा विलेज हाइबसे याम वाजबनी खोय न सरकार नखोय न येंगबिरबदी हाइबसे खोय अपील ताउ जबनी अगर हूँ लेजरबी इंडो म्यांमार बॉर्डर लेबा खुनसिंगी मरक्ता मुरीदगी किलोमीटर 8 मुक चलगा लेबा टी मिनौ हाइना खंगनरंबा हौजिन नौना टी मोर्था हाइना ममिंग थोलबा खुलमनी हारिबा खुलसिदा ममांगी हौखिबा सेप्टेम्बर की तांग 12 दगी ट्रांसफॉर्मर साखिबना हुजिक फावबा मईसी फंगदन लेरे खुंजासिंगना डिपार्टमेंट सिंगदा अमसुंग चीफ मिनिस्टर दा फावबा उनादुना हाइजखिबा लेख्रबनी अदुबु ngasi फावबा मईदी फंगद्री दो हारिबा खुनसिंग असि मोरेदा साबना मरम ओरगा मई से यामना दरकार ओइबना खुंजासिंग असि अवाबा कया मायोकनरे हाइबसिंग असि मणिपुर लेंगाना करम मतम फावबा असुम खुंजासिंग असि वाहनगनी ngasiगी ओएनडी इंपैक्ट न्यूज की दमक लकी लायलाकपम मोरे Trained Nurses Association of India TNAI New Delhi na sinduna ngasi India pumbada makogi tongan wakat kaya da yumpham oiduna pangthokpa one day nationwide rally sarukam oina Manipur da su TNAI Manipur State Branch na sinduna rally chatuna pangthokre uripok tagi hauduna lamfel ki IMA house fawu chatkeba rally aduda RIMS Jenims RDO Caesar Hospital amade Nightingale gi nurse tamlibi amadi staff chawmlo na saruk yaki खोंगचर असिगी मतंगदा TNAI Manipur State Branch की Secretary PH Rani na hai trained nurses singna India की ओइना equal work equal pay मदे nurse सिंगी याइफन न बलेंगाकना थबक पाइकट पियो hospital सिंगी वाले पे nurse सिंग low है बे demand के आगे लोइना न खोंगचर असि चटपनी फोंगदोरकी खोंगचर अदु लोरकपदा लंफेल द लेबा IMA house ता मिफम मसु पांगथोकी TNAI has a Trained Nurses Association of India Manipur State Branch ni adu nationwide rally ni akoina sida salizmaina state kudingi Bharat pumbagi satkani akoi maru oiba demand di equal work equal pay habase aduga pay and allowance oirabasu akoi gi central government da phangiba state sing da phangiba se uniform oi hanbiu haiba demand ni aduga maru oina demand asida अखोगी वैकेंसी लेरिबा मयाम सिसु टाइम टू टाइम फजना वैकेंसी हापियु अदुगा कॉन्ट्रैक्टर नर्स लौबिगनु हाइबसिसु अखोगी डिमांड अमनी Indian Army na sasinab khutthongna bagi thodok sing da hat kraba G Gypsy TH Prem RK Ranel TH Satish amsung PH Naubi achumba Wile sathaduna maraleb sing logi oiba charak PU haiduna miyamna leptana khongjang sangchinnarakli khongjang asigi sarago moina ngasi so Imphal East ki Khurai Salan thong amsung Nongada da wakat mifam chathaki laikhidraba mioi manga gi JAC ga loina na Committee on Human Rights Manipur Kohar Poirei Leimarol AMWOVA amadi amuko gi liching makhada yumnam huidrom laisangkhong kawikhul hairanggoithong kaithel wangoi na chingba mafam singda miyam na chathagi wakat mifam sing adu saruk yakiba lamlai maikai da leiriba nupi lup singi apun malufam oiriba poirei apun maira paibi gi advisor oinam sana lembi na fongdorakibada makhut salaba miyamu fara batungda halaba fawbada asiba sang fanganda baibase miyoiba gi lichat natte maramaduna मफम खंगन किद्रबा मियोय सिंग असिगी असिबा हक्सांग अथुबदा सिनागदबने मियोयबगी हक मांगनबा आफपा मणिपुरदगी लौथोकगदबने मरा लेबा इंडियन आर्मी सिंग चराक पीगदबने मियामना तालिब डिमांड फंगद्रिब फावबु खोंजंग संगशिनगनि हाइबा वाफम फोंदोरकी अवोनबा मदि अहोंबगी दमकता मसागी वजब पुनमक थादोअगा थौगाई पुख्रिबा इसाइसु सिंगसे मांगहरदी मांगहरे फागहरदी फागहरे फारगा सिरगदी सिरे मोय फारे मोय अखोइना सुमाइन तौरे मरी लेनाबा अहल लमनसिंग लेबाकी इमुंग मनुंगी मसा मसुसिंगना लौरो लाव हाइबा यावदना मोयना लोना नमझलगा हातोगा थंबसे याजनिंगदे दिया गवर्नमेंटना माना तासनदना दुम लेबा मणिपुर सरकारना पाइहिबा मिरोन कया नसु ngasi phawbada sigumba excel lawthoknaba honarappa matamda lawthokdadana leiribase masi aikoi khwaidagi hena laibak thibani makha taba khongjang kaya changchilaga apasi lawthohandaba yadi
Politics pu karbar oina onthokpa luchingma kyan lengak paibdagi state ase kangkhong saire miam kangau nare hana CPI National Executive Member Dr. Moirangthep Naran Phongdokrei wafam asing ase Kaisampat Lairembi Community Hall the Pangthokiba Communist Party of India Manipur State Council gi Humputra Suba Foundation de gi thoram gamari lenara phongdokibani Dr. Moirangthep Naran Makhatana Phongdokibada Manipur yauna India ki mafam kya da miyam gi seba tawgni hana songthorak luchingma kyana masagi oijaba thiba madi power pambadagi party chongduna leire Manipur state ki oina tongan issue maruoina border pillar framework agreement citizenship amendment bill Manipur University ki wathok yauna issue kyana maram oiraga miyam gi marakta sarang naba pohol ligba ase maruoina housik leireba luchingba sing asida miyam na thajaba leirak tabadagni Phongdoki ngasi ke thoramod ko mari lena CPI Manipur State Unit ki General Secretary L Sotin Kumar na phongdoki bada state sida BJP na luching balengak asi lak pudagi miyam na awaba ke amayok nare center da BJP ke lengak amutan lak tan na ba haiduna CPI na akan bumong da honari miyam na su masida mating pang biu hana apil tauki Thauram ki manung chana party asigi alora luching ba singbu ikai khomna ba galona party asigi luching ba hizam irabota hai lei katpana ngasigi thauram madu ki mapung oi ba saktam oiki Chingi maraktasu amaga thajanabsi leiribra tampaktasu sipunamaki Jati bheda naiba dharma da yumpham oiba magi wakhalona duna mangjin thana bo honar pasida ngasidi rangi su phagi tarai Socialist Republic of India aibado ngasigi Narendra Modi ki sarkar sina madudagi chaning ba dharma chachaba yabai du lokthokpa socialism manaba khunai aibu wahi du lokthokpa aduga constitution semdokani lai it attack on the constitution of India Miyamasi punna himinaningba lol dharma jati khaidaba chaningba dharma chachaba yaba madugi practice se chathana bo honabada madugi wakhal da yaba dol sing pulap punba maduna ai khoida laiba challenge se thengna minagadabani hai wakhalon se communist party ki kungum doi suba adugumba Kerala da phamgiba handaki mi phamadun lobu warepni Sairang Singi Apun Beluf HHAL Manipur Ginipan Subamapok Kumon ngasi Palace Compound level Amian Besanglen Pangtokre Thoramadu the Lubasina Afaba Sairang Ladik Ibasingda Sahi Ani Kuding Piba Kuraijam Sanatoi Manasu Lantoki Hariba Manase Chahia Sigoina Aiba Dr. Zoda Chandra Sanasamgi Ai Ngasidi Aseng Bahaidok Lage English Singani Tarahumdoi Sanglapum Achaugi Sinta thaki kundo pareng lisingani taramanga amade RK Sanahanbi ki melai charongum ningthi bi inglisingani taratare tapiduna ikai khumnaba utki loinana saishakpa RK Ziten Aribam Syam Sharma Hamom Narba Z Surchandra amasung Ziten Khaidem dana isai saipan bagi bingthon piduna ikai khumnaba utki Kulai paibasing aduna Karigumada, Tona Halkomatamda, Mokoibu, encourage Tona Layanaba, saying Wasinga, Jati Gidamukta, Mazati Gidamukta, Imaleva Gidamukta, Pun Tokanai Weba, Wafum Kayama, Pongoktana, Aduma Jawan Sing and Dumalan missing Adana, Matwai Kubakta, Hapanalan, Tombi, behind the Lining Hall Nauria Fulo Fundre Yisam Kuntra Nito Subama Pokumon Thoram Numit Nini Chupna Pangtok Lagan Hari Lining Hall Mapok Nixing Taurang Luf Apok Marup Nasindu Nangase Manipur Press Club the Pangtok Kipau Gimi Pamada Apok Maruki Secretary Naurem Tomba Mangang Nahai Tauramase Laklib September Amadagi Hauduna Tang Ani Fawa Numit Nini Chupna Tongan Tauram Paring Kagaluna Numit Nini Chupna Pangtokani Harib Tauram Paring Singasida Miam Nasu Mapung Fana Saruk Yabiu Haina Apil Taurakli Tang Ama Dana Lamyan Ba Sanglen Konung Mamang Da Pangtok Sagani Pangtok Kadoriba Tauramna Kogi Lining Libona Ibiramba Saireng Lining Bu Saita Duna Saidan Naba Tang Ani Sidana Yumnam Huidrom Makha Laikai Community Hall Asida Pangtok Sagani Pangtok Saba Sida
मोइरांग कंगलेरोनगी खंबत थोइबी जगोय होयल लालोंग थांग ताना सिंबा लाइनिंग हंगी मरमदा खनन नैनबना सिंबा पांगथोकचगनी सेंटर पंचायत के दमक पिरप फंड मतिक चाना थादोक विद्रे हैना मणिपुर स्टेट पंचायत परिषद MSPP की प्रेसिडेंट मोहम्मद अब्दुल लतीफ न मणिपुर लेंगा की मथक मराल सीखरे ngasi मणिपुर प्रेस क्लब पांगथोक की पाव की मिफम मदा लतीफ न मखा ताना हाई असिगुम फिल्म मसिन मरम ओइरगा पंचायत की म्यूट खुदिमक निंग कहले पंचायत राज की मखादा लैब तंपाक डिस्ट्रिक्ट तरुक्ता जिला परिषद तरुक मदी ग्राम पंचायत साम हुंफु माथोइना खुंजा लाख क्या की सेनमिटलोन फगलनबा थोंग मानबा अमदी साउखटनबा अचौब दायित्व लौदुना थबक पाइखले अदुबो सेंटर की 14 फाइनेंस कमीशन ना ग्राम पंचायत की सिजिननबा इंग्लिशिंग अनि तरा तरे तरा निपान की अनिसुबा इंस्टॉलमेंट की जनरल बेसिक ग्रांट के सेनफम लुपा करोड़ तरा तरे खरा हेनबा जून तरा हुमदोइदा स्टेट पिरखरे नियम की मतुंग इना सेनफम सिंह असे ग्राम पंचायत सिंह नुमित तरा मंगानी की मनुंगदा फांगनगदबने अदुबो था अनिरोम फारब फाउबा असिदा नियम की वांग मद स्टेट ना फाजिंदुना थंबीरे हैना फोंदोरकी मणिपुर स्टेट पंचायत परिषद ना स्टेट की मरी लेनब अथॉरिटी सिंह ता पुचेन सेंगना आपिन तौजरीबदी पंचायत की दमक पिबीरकबा सेनफम ददी अपनबा अयत पे याउदना मतम चाना थादोक पिदुना मखोय सुम मिखंदा थेंगनरका काजरकपा मियांगी मिहुत निना मियांगी अपाम थबक खरदी पांगथोकपा ngmanbiu पंचायत मिहुत सिंगना करिगुंबदा सरकार असिगी मथक्ता पेंदबगी खोंजंग लाकलबदी मणिपुर स्टेट पंचायत परिषद की थौबुरन सिंगसु तुमिन लेपतुन लैथोकपा यारकलोय थौंगसिंग असि लाखंदनबा थबक पुनमक्ति स्टेट की मरी लेनबा अमदी दायित्व लैरिबा मियोय कुदिमकना पुचेन सेंगना मणिपुर की खुंगंगसिंगी मियांगी अवाट अपा खरा मेंखच्चनबनी हाइना खनबीदुना थबक पांगथोकपिरबदी मियाम अमदी मिहुचिंग पुनमक्किसु याइफबा ओइरगनी All Manipur Students Union M Sunasin ba ahan ba state level open folk song competition 2018 ngasi pangthok rei thorom gi manung channa pamun singda wangang laduna M Sugi president Manjit Sarang themna hagolak lebna singda laibak ning bagi ol hantarak pa se nahong na hingal na bagi damak thorom se pangthok pani fongthoraki Imphal gi GM hol pangthok ki thorom da folk singer kuntramung na saruk yaki मपानदगी हाइजलकपा संस्कृताइजेशन की वेस्टर्नाइजेशन की इन्फ्लुएंसिंग असे नंगसिदी अखोई की मिरोल सिंग असे नोंग नोंग की तपन तपन ममी सामला कांदा ममा मचा मपा मचा मचिन मनाव मस खंगनदबा तोन तोन क्राइम की थौदोक क्याम खक अखोई की नुपी अंगांग चसब तोन तोन थौदोक वाथोक क्याम खक न लमदम से थल्ले दुगा मुसु हिंगमिनरी बा तोन तोन कंगलुप सिंग फ्रुप सिंग असिगी मरकता अमगा अमगा सेल्फ रेस्पेक्ट वानाबा कोई पॉलिटिकल की ओइबा अखोई फ्रैक्शन म्याम खक थोला कांदा ngसिदी अखोई की लमदम से हुरकफम मसक खंगना nationalism gi ba dugumba ipa ipu sing na thambiramba paring adugi liklam da chatla kanda amuk ana koi revive tawminana ba sagat minana ba sugumba wakhalon ma gi makha da ngasigi folk song competition ase am suna sinjabane haisabata ngarang pisum thong ningom lekai dagi irengbam miki gi sahi ahum da ngari masanupa ai tomthin nganba pukri da taduna irak na wadagi lekai isidagi masagi sahi tariat khakta ngari ba ai fire pamaitaina thauna fana pukri da chongthaduna kankhre irengbam bijan gi masanupa ai fire pagi thauna adubu yai film jing lu pisum thong ningom lekai na thagat phongdokli hana lu basigi chirol amada khangalakli District Administration Chandel na sinurang asi Chandel gi DRDA holda Din Dayal Upadhyaya Gramin Kaushal Yojana gi matang awareness program ama pangthokre video PRI members village authorities singi oina pangthokiba awareness program aduda Chandel gi Deputy Commissioner Dr. A Singlen Khomba maitaina phongdokibada district asi Niti Aayog ki aspiration district program gi makhada district 117 khangat pagi manungda Chandel district su yauri Program as the Makada, Health and Nutrition, Education, Agriculture and Water Resources, Ashina Chingba Kaya, Saukotpa Ngam Lehana Fongdoki. Indo-Myanmar border Moria de Laiba integrated check post Samsung border pillar number 78 Ministry of External Affairs and Border Management ki joint secretary become
Dorai Swamina ngasi haktheng na yengshin kre ngasi numidang waram pung manga makai tarakpada Joint Secretary asina ma ki Manipur khongchat ki manung chana Act East policy ki khongthang moina India amsung Myanmar ani ki marakta land route hangdokraba matung asida ICP da hangleba immigration post amsung custom post loinana stake post asigi 3D model amsung map na chingba sing yengshin ki Maki khongchat asigi manung chana border town asida lairiba Tamil temple ga thangna lairiba border pillar number 78 ki fibam su yengshilam ki Amaromda IGR South ki nauna silakpa IG amasung kuntaruk subasam rifles ki brigadier nasu ICP amadi akoibi ki oiriba fibam sing yengshin ki yengshin khongchat adu ki saruka moina Indo Myanmar friendship gate number 2 su yausilam ki Matang aswaida break amalau jage break matungda pigliba angang ahum tamthina phuki ba waikong bazar da leiba Gandhi workshop ki mapu sarangthem Gandhi amadi mahakaloina ba mioi mari Manipur lengang matik sabacharak piyo haina lamjau apudba maira pai bilup na phongdoraki bagi pau amadi Manipur amasung malem ki tongan ba mafam sing da togiba I pau sing puduna lakjage impact news pu migeng taduna lebiu break matungda mayam mohammed taram nokchari loinana Makata pausing miyam na pijari Pigliba angang ahumbu tamthina phuki ba waikong bazar da leiba Gandhi workshop ki mapu sarangthem Gandhi amade mahakaloina ba mioi mari Manipur sarkar amadi mari lena ba singna logi matung ina maral gi damak matik sabacharak fangan biu haina lamjau open ba maira paibi lup ki president y event ina fongdorakli ngasi Manipur press club ta pangthok ki pau gi mi pham amada event ina makata na hai Gandhi amade mahakaloina ba ma ki workshop ta yaw mioi mari na lamjau chandel amasung thangoi bandagi angang ahumda Sathaki ba thawong aduna maram oiraga asoga pan nanghalle loinana atopa angang amana wakal choibagi mawong da lakpa haure angang sing adu lairaba imungi macha ngakta ne maram asin angang sing asi layeng na ba compensation fangan biu haiba wafam phongdoraki Paugi mi famatuda angang amagi mafana fongdoraki bada angang sing ase Gandhi workshop ki mapu oirba kaksing khunawdagi Gandhi sahi kuntra surba mioi asiga ningthina wari sanaraga gari semba yaon kibane adubo workshop ki pochai huranduna yonthoi haiba maralda kaksing khunaw umathel lengang sing da numidang pung nipan tabada puduna hat kini haiduna kihanduna phuba chaibu ki thawong sathabadagi manak nakpada taba chingmi singna angang sing adubu kanduna Gandhi yauna mioi mari adu lamjau police station da sinar Rambani have wafam fongdoraki. Mama Pana Salaga Sinaru Bane Banganzi, Sinaraga, Patragazu, Kauraga, no Angang has a lot to Haibo Hazi Hayani, Karigumba, Kunzas in the Kambiram Dagadibo, Angang has a Siraga Tata Lerangani. Napoyum Harbun Mini and Pure Aduga, Kakin Kuno Umaten Mamangi, Langang Sing I was singer to that Pukutbani, Puraga Makway Uda Pulaga Makway Jordana, Pubani, Angang Singja. Normal life ta langna ba moin hanalen ba punsi mariala duda mo hadin ba sita masigi mateng kitang chu tawhol ninge moibo hoji pawdu masigi kariguma compensation gi layang bagi nongni khak pokhala ma tokre makata ba kariguma am ta hai gidra hujik se In Khalakliba angang singda crime gi maram na ningthina khangan mathau tai haina SP Kaksing Y Victoriana Fongdokre wafam singa si Virodan Maxwell Hindi High School da school asi teaching amadi nan teaching staff singa sinba interaction program amada saruk yaraduna Fongdokibane maang makha taraduna hauziki matamda miyoi kyana crime gi maramda ningthina khanghaudabana makoina tawruba thabagadu masa khangdana crime oirambadagi awaba tab kya yaure nauriba mahiro singda achumba lambi takpi bai basi matam asida khwaidagi maru oire haina Fongdoki 18 years ki makhada angang unabasing sinupi singi ya dangerous oye ko si khangadabani aduga yang niyom chumna aina haiba poching su khanjalaga koi chatkadabane aduga aroi badaina haining badi mayam discussion tawningai leiramgani athaba mi ma oige hai taragadi ngasi khoi khuding mak tapiri ba role as a student as a mother haying orakanda as a father as a brother as a sister akhoi gi role do ya phajana pangthokadabani
Indo-Naga peace process ta khurau thangbu yaba assembly natraga mifam hekta da Naga miyam na thagat pamiut sing political luchingba sing political party na chingba amata yaw yaroi haina United Naga Council amasung Naga ho na sinduna makhoi na South Nagaland ni hairiba Tahamzam Senapati district Senapati khulda leiba TNK community hall da pangthokiba miyam gi mifam da warif lokre hari United Naga Council ki President Gaidon Kamayam sung Naga Ho ki President Suba Ozukun yauna pangthokiba mifam maduna Naga framework ki hauzik chatharibasi ki athubu matamda waroshinama maikei ani ki marakta purakkadabane Naga miyam na pari puri matamdagi leijaraklaba hak sing kaidaunungda yasinab tawroi haiba wafam yauri Article 371 Clause A Natraka Taruk Suba Schedule Manipur Chanahan Yaro Yaduna Tampaki Mafam Kiara Wakan Mifam Leptana Chatari Ngasisu UCM Gimiyang Makada Imphal West ki Senjam Kuna Wamsung Takyel Kongbalda Wakan Mifam Sataki Senjam Kuna Wamsung Takyel Kongban the Chataki Ba Wakan Mifam the Sarugaki Bo Wakan Mifam Lois Singna Naga Framework Waroshin Manipur Miyamamade Lengak Kanthoknaga Purak Yaroi India ki Kanglup Naibu Thausil Miyam na Yaroi Haiban Chingba play card sing Sijinaki Wakan Mifamadu the UCM ki Secretary General Kuraizam Athaubana Framework Agreement na Lamdamase Soon ba Yaroi Haiduna Imaibel Kana Lengaki Famnaiba Sing Famnaiba Singi Manak Changli English Sing ani Sumna Amada Lamdamasi Ingam Kaida Soke Taubagi Jun Taraniban ki Taudok Tokibane Lamdamasibu Machetana Kaihanaba Silak labadi miyam puna mapal lamgi humlak liba safu sing asi thengna minabatai haiba wafum fongdoki Ekone yengba yai 2001 gi June 19 da thokriba Manipur gi Puwari da hojiki mirona thengnaba thodo wa thoksing gi manungda kwaidagi chawba maihona hop chawna thokiba leba ku mathaga wongiba iho hairaga di June 19 gi iho sine haibis gi mai da chichu loina kabiramani adubo Matamadu da Tokiba, Kogi June 19 Ihose, Masi Matamadu gi Lengana, Manipur gi government na, Tokibanate, Koi Miam na Hologanda, Ekoi Kogi Yumdagi, Aying Java, my Sinong Yam, Honaraga Lambi the Tola Ganda, Makan Grava, Amadi Pataloshin Kanba, Adu, Mayang Leva, India, Haveleva, Si, Mayota, Indiagi Prime Minister, and Napuda Koda Jella Patara, Koi Miam, the Yaroi Hadana, Tawaitra, Padu Ganda, Tinakibadum, Miam, Yo. Andhro constituency ki manung channel leba top singtha khuno primary school gi nauna saba building amade scheduled caste girls students hostel gi nauna saba additional classroom manga ngase constituency asigi MLA su oiriba forest and environment minister Thongnozum Sam Kumana sangaduna miyam da sinakre Laupau Chingi Singyang the Ladeba Ministry of Minority Affairs ki Makada Saduna Sangab Kuidriba Scheduled Caste Girls Hostel ki Classroom Manga se MLA Local Area Development Fund ki Makada Lupala Kuntraum Doichang na Saki Bane Lena Top Singtha Kuno Primary School ki Anu Building Asisho MLA Local Area Development Fund ki Makada Lupala Kuntramanga Chang na Saki Bane Top Singtha Kuno Primary School Sangab ki Thoramadu Marilena na Yaripok Top Singtha da Leiba Nongpok Ningthok Panthoi Bisanglen da Pangthokiba Thoramda Thoramadu ki Khudong Sab Lauruduna Minister Sam Kumana Manipur Kaibagi Wafam Leite Manipur Kaheloi Harabadi Lai Oina Latpi ki Hana Congress ki Maikei ki Thamlak ki Bado Lenga Gasigi Chief Minister Asi Congress Party na Lai Oina Lat Kadabu Kuidrabani Hana Fongdoki Manipur da amadi Andhra Kendra da Kendra sigi laiba Satri Miyam Satra Miyam Singasi Tungi Yumin Miyam Singasi Koi Siem Basina priority ni Koi Miyam Siem Dragadi Lamdam Sakapi Yaroi Manipur Sakapi Yaroi Bharat Sakapi Yaroi amadi Malayam Sakapi Lamjadan Koi Mana Sadana Mangai Padamda Sumba Lailu Kendra Tongan Basagada Haiba State Government Asu Putopa Kara Adagi Senate Government Asu Kibu Kara Adi MLA Dagi Pandit Kos Hava Apung Pama Andhra Kendra Education Center ma uhenge bisi Kendra sigi alumni mayamgi amadi Kendra sigi imaide mayamgi Kendra sigi uzasin dai kusi asaw manglan amani
Manipur Legislative Assembly ki Speaker Y Khemsan ngasi ayuk Singjamai Chirom Lekaida Singjamai Kaithel gi sangle nama sanga khrei constituency asigi MLA su oireba Y Khemsana sanga kheba Kaithel ado parnamana yompham haraga su khangnaba ngallingai matamdagi lairak Singjamai Kaithel gi saruk amani Singjamai ima vendors na sindra pangthokiba Kaithel sangab gi thoromaduda Speaker na hai ngasi sangareba Kaithel asina maram oiraga lambi gi sidai da phamduna pocha yolamba ima ibel singi marakta gi kharada oireba su Kaithel asida phamba phanglaga ni hana thamlakhi loinana Singjamai gi oiba bazar board am semlaga Kaithel asi hena lu na na tham ngamna ba honabada ma ki maikeri gi achaubu mateng panga ni hana su phongdokhi thoromadu gi saruk Amoina Kaithel adu gi ima lairembi gi sangle na masu Speaker na sangaki Sona Zambiana Singjamai Kaithel si mapandama manungdama sanaba paisasu isona pibu damaina leilamme manungda liba Kaithel si sangaba gi thauram moina pangthok sari ngai ben sina sinise sina asoba tangka kayada Manipur kunai gi mamai chundra lai amadi ngak senna lai lambi da phamiba kudimak sida duka Kaithel phamam pibuding amdabrina kamai da budage haibuduma khanasi haibuduma ai thamjai loinana kanana su waro roida mongda amagisu wakhan naroida mongda thapsi Sada Hills District Congress Committee na Sindhuna Kangpokpi Ward number 8 District Congress Committee ki Office Manipur Pradesh Congress Committee ki President TN Haukip na ngasi sanga khrei sanga gi thoromdu da MLA RK Imo General Secretary MPCC KH Dev Berta na saruk ya ki bagal na makoi gi oiba wafam ke asumi ham da fongdoki VARC DAE Technologies ki matang de numit humni chumna chathagada ba awareness come training workshop hawdokhrei training ase Mumbai gi Vava Atomic Research Center BARC ki mateng galonina Manipur Science and Technology Council Mastech Imphal na sinuna council ase ki tayal patalai beloisangda ngasidagi chathaba hawki banei Training hawdokpa ki thoromdu da saru yakiba Mastech ki Director TH Surendranath na workshop ase ki manungchana BARC Mumbai na puthokpa DAE Technology Display and Dissemination Facility DTDDF ki manungchanba technology makhal taruki kanabasing training singda khangangadori training program asigi manungchana tissue culture technique soil organic carbon detection kit foldable solar dryer vibrothermal disinfector domestic water purifier fluoride detection hairibaching asina chingba technology sing asigi kanaba sing training sing the khangan gadori haiba technology sing asi sijinaduna pothok wana pothok liba lamdama sida socio economic development hengal handuna senthok lambi leiba lamdama oirakpa chaw na mateng pang ngamgani phongdokki technology taruk khak bak na mogi spin of technologies have tare moina puthok se ba technologies taruk khak ko se introduce togadabani ha riba introduce togdana hana dagi de leirabani introduce torga masi ko gi training sing sida aware wen ba adu masi da ko na leiriba technology sing maru oina ko gi banana gi adagi putal leiriba pineapple bo ere adagi hana indigenous wen leirama banana bo ere adagi moina purakpa mapandagi purakpa yamna high yielding variety gi banana makal adagi pineapple makal adagi strawberry hariba kano singsi pambi singsi masai sida tissue culture technique sijanarkanda masi ko mayam da popularize arakanda masina socio economic development of the state masi purakpa yana namba adu mogi pandam da sigumba ngasigi numi khumni gi program masi chathajabani Thasi ki tarataret ki dungthil pung amarom tabada Irulbung Police Station ki manung channel laiba arapti ketu khongmaya da iril turel gi asibhak chang oina fangkiba Pukri Hongbam Memi Sahi Kuntaruk Apokpa Gaur Singh Hatpada Hakthengnan Jeneriba Imphal District ki Khetrigau Makhaleka Digi Yungkhaibam Rohit Elias Rajesh Chahi Kunmapan Apokpa Laikhidraba Riyazuddin Bwathu Matamda Lengakna Marali Matek Chab Dandi P Drabade CEO Singh amasung Manipur Miyam Kushamnaduna Makal Makha Kyagi Akan Makongjang Singh Sangshilagani Hana Misi Asiga Marilena Same Kiba JAC ki President Longjam Basantana Fongdokrei Ngasi Manipur Press Club ta Ikaw Marapai Birluf Ikaw Youth Club sung JAC
ahumna sinduna pangthokiba paugi mifam mahakna makatana phongdokibada laikhidrabi memi thasi ki taramarida sienbani haiduna mayumdagi thokraga asiba haksang oina fangkibane misi asiga mari lena semkiba JAC na Chief Minister da mihat puthokpi haiduna thasi ki taranipan da memorandum pisin kibagi matungina pung nipunipan gi manungda mihat pa madi chenaba yauna faki adu ngasi fawba dandi pibagi wafam di laite thaudoga asiga mari lena na tang kunma thoida iko maike gi club maira paibi loop sing amasung lamdam asige CSO sing amasung tongan tongan ba loop sing yauna saruk yaduna mifam pangthokhi mifam aduna mihat pa adu maral matik saban dandi oina farsi tawduna hatribu fawba asiba haksang lawda bahaina waref lawki hiramasigi matang da hayeng Chief Minister da memorandum amasu pisillagani haiki पुखरी होंबम मिमी मिहात असिगा मरी लेना मणिपुर पुलिस जो चप चाब रोल लौबीदना यामना फजना थिजिन हुंजिन बिरगा मंगोंदा हंगबा याबो हंग हंगबिरगा फास्ट ट्रैक कोर्ट अमदा पुथोकबिदना अथुब मतमदा हा कुचाक छित फजना सिनबिरगा मिहात असिगा मरी लेना महा असि चप चाब दंदी मियाम गी अपामबा हाइबदु ओहनबिउ लोइना मियाम मांगदा मियाम खंगना मिहात पसिंग अदुबु मियाम मांगदा हातपिउ एक्शन लौखटबिरक्तब तारगदी अखोय मखन मखागी खोंजंग कया अमा चंगसनदना अखोय सिविल ऑर्गेनाइजेशन मयाम असिगा खुसमनरगा मतिक चाब दंदी हाइबा अखोय मथक्ता पंजखरिब दंदी दु फंगहनदिर फावबा अखोय मखाताना चंगसिनजखिनी अमरमदा मिहात असिबु कंगलै इमा लुफ किल अमदे सलाय अपुनम नुपि लमजिंग लुफ लोयना Sanhulal gi tongan tongan thokpa chirol singda mihat asibu akan bamong da yaning da phongdorakli nakalamoram da mihat asig mayok tang asi thambal khongda tongan tongan furup kya gi nupi singna saruk yaduna wakan mifam chathakre thambal khong apun nupi luf na sinduna pham ki bo wakan mifam aduda maitai mitai pangal amade singmi nupi kya na saruk yaki nupi masaji nupam saji ga nuksinare hare ko sela kanda magi nuksina ba nupa duna bu nuksi bido loksandra kanda mihathina hatokpiba lobi bagi mahuta aduna mana haliba mihathina hatpiri basimakta nungai te dana koina phamjabani mihatpa singse akoina hoji pamjari badi police na phakhrabani na कोर्ट वायल अनि वायलक पमतमदा मासिबु अमुना सुगुम्बा से मणिपुर दा थोक्तनबा मिया मामुत पुथो कांदा हेंग तोबदो अदुने खोइन पामजरी से IMC की मेयर ना मथंग था सितंबर की तरफ फाबुग मनुंगदा एम्प्लॉइज सिंग अतोन टोलोफ मदे एरियर लोइना पंदुन लेरिबा एमजेल पिथोकनबा इम्फाल म्युनिसिपल एम्प्लॉइज यूनियन IMEU की चेरोल मदा तक्षिलखली लोइना IMC की मेयर ना हारिबा असे थबक तो ओंथोपंगम दब थोकलबदे मथंग की नुमित सितंबर 3 तगी चीज वॉक स्ट्राइक चथरगनि हाना चेरोल असिना चेक्सिन वा थमलखली 100 movies production की बैनर मखादा पुथोक्तुना थासी की लाखलिबतांग कुंतरुक्ता MSFDS की ऑडिटोरियम दा प्रीमियर शो उटकदबा मिरेम हाइना मिंगथोनबा मणिपुरी फीचर फिल्म अमगी प्रेस शो ngasi पांगथोखरे तेरा लौक्राकपम लेकायदा लेबा फिल्म की प्रोड्यूसर RK कोको की संगायदा हारिबा थौरमसी पांगथोखिबनै पॉलिटिक्स पु बिजनेस कुमना खन मलुचिंग साब सिंगना खुनाये से चथरिब आरान थौंग सिमु करेम नदुना फागी होइना उथोकना बलाकनरिब फिल्म से अमर राज न डायरेक्शन पीबगलोना राजेश हिजम की वारी अमदि स्क्रीन प्ले दा युमफम मोइदन पुथोकपनै फिल्म सेदा काइकू दयानंदा मदे RK रंजू न चिंग क्याना मरुइब ममीरोइ सिंगोइना सकम लांगली बिष्णुपुर डिस्ट्रिक्ट की खोजुमान सिलेमा ट्रेनिंग एंड कटिंग सेंटर की मेंबर सिंगदा मणिपुर लेंगा की माइकई की टेलरिंग मशीन 38 पीदुना मदे था मरी की ट्रेनिंग पीदुना पोथोक पुथोक ngамहनख्रे मणिपुर लेंगा लमदम की सेमिटलोन हेंगल लननबा मदे मिपुम खुदिमक थाबोक पीननबा पांदम चीफ मिनिस्टर अमसुंग लोकल MLA L राधा किशोर सिंधुना हारिबा मशीन सिंग अदु पीथकिबनी हारिबा ट्रेनिंग सेंटर असिदा था मरी चुमना हानदगी खरा हैरबा मदि हाइत्रिबा ट्रेनिंग 38 दा ट्रेनिंग फंगंदुना खुदसा हायनबगी थबक चथरखिबनी
Hauzik sanabagi pauda under 14, 17 boys amadi under 17 girls state level Subrata Mukherjee football tournament hayengdagi Khuman Lampak main stadium amasung practice ground pangthokpa hauragani hari Department of Youth Affairs and Sports Manipur gi miyeng makha da pangthokada tournament asigi hayeng nungthilpung anida Khuman Lampak main stadium da Haudokpagi Thorum Aduda Yas Amadi IFC Digi Minister led Pau Haukif Yas ki Secretary Bobby Wycombe IAS Amadi Yas ki Director Armstrong Pamai IAS na saruk yagani haina department asina thokpa chero lamada khangalakli Manga Suba Thongam Sajau Memorial Mix Kendra Wise League Kam Knockout Kang Tournamenta Oinam Kendra Kangkut Mai Pakrai Ngasi Imphal East ki manung chana leba Kuongbu Makha Nandabim Lekai de leba Laikol ki Kang Sang Chana Kiba Group A ki League match samada Oinam Kendra Kangkut na Singjamai Kendra Kangkut Ebu Panjal Taramanga Tarada Mai Thiba Piba Ngamki Chatharakli ba Kang tournament asida Manipur ki tongan kendra singda ki lakpa Kangkut tara humdoina group mari thong na khaidutuna league match singda akan ba mawong da lamba tawnari hayeng sanagada ba Kang tournament asigi group C ki league match amada Nambol Kendra Kangkut amasung ya school Kendra Kangkut anina lamba tawnargani Matanga swada bulletin as attention jatring mangoy na headlines amuna thamjari Numin Manipur mangani thong lun muna khongjang sanction lor Manipur University ngasidagi thong hangduna mahusagum mathong tawba hawkhare Laikhidra bahana ki Prime Minister Atal Bihari Vajpayee ki senglaba ud ngasi Imphal purakre awang mu thakri kai khumna ba utladuna Chief Minister N Birenna Imphal turel ki jel telan kre Politics karbar oino onthok luching mukyan lengak pai bagi state si kangkong saihanduna miyam ngaunahan bani haina CPI National Executive Member Dr. M Naran Hairi Amasung Indo-Naga peace process ta khurau thang ba yaba assembly na tagamana ba mifam da miyap ki mihud political luching ba political party luching ba amata yaw yaroi haina UNC amani naga ho akan ba wapang thamlak